Waramban Kaitel manungda famliba street vendor singi irang nongma-nongmagi kangkhalakli. Ngasi ayu pung 13 rom tarakpa matamda police amadi street vendor fambi imai bel singi marakta muknabagi thokdok thokpadagi police personnel mari street vendor fambi ahum soktuna Rims Hospital da laikanakhi. Ngarang numidang pung 10 forum chatpa matamda Lamphel Police Station gi manung chanba sangai pro FCI lambi tera lukram lerak makha lekai da leiba sengkarwar toba khundrafam ongbi nandarani atopaming angaubi mapuroiba khundrafam sarat ki yumda sakhangdaba singna bom langsinduna pokhalam le lekai miyamna yaningdaba phongdoktuna wakan mifam sathakre. Dani Hotels and Resorts Private Limited ki ahanba venture ama oiriba kumjali singani tara turuktage thangoi banda saba hokiba Dani Continental ngasi haunabi matungina Manipur gi Deputy Chief Minister Yumnam Joy Kumar na sangaduna miyam da khusina khre. Naha singna lenga ki thabak khakta ngai bagi mahuta isan isabu thabak pijana ba hona ba mathok tai haina Deputy Chief Minister Yumnam Joy Kumar na hai khre. Lamdam asigi ngamkhai ngakliba Jiribamgi Savugata leiriba Khunja Singh hingnabagi lambi leiraktabadagi khul thadoktuna lanjena khre leihoriba khunja singna lenga ki thokjal gi minyeng tabungai hore college oza singna lengakta taret suba UGC pay scale chana halu haina taksiladuna All Manipur College Teachers Association of Manipur College ta pullaba matung mifam pangthoktuna rally chana bahona khre mafam ke ada oza singna wakat khongjang sangsin khre. Manipur State asigi nongchup thangmada leiriba Jiribam district asida mahauksagi fibamna nongma-nongmagi mangsilakpa amadi akaiba kya piba sina maram oiraga mahausaga sagodaduna laklaba sanga kya mutkiba yabagi fibamda lakle Jiribamda phanglamba migratory nga guranga local mamingda ngatin aduga scientific name dana Labio pangusia haina khangnaba nga makhalasi Jiribamda November dagi April tha fawbada marang kaina phanglamba adu ngasidi uba phangjilaktre. Tha asigi tarada pangthokadoriba National Deworming Day ga mari lenana ngasi Medical Directorate Rims ki conference hall da media sensitization program pangthokre. All India Association of Medical Social Works Professionals AIANMSWP gi oiba taret suba annual national conference ngasi Rims ki Jubilee hall da hogokre. Mapan suba sector Assam Rifles ki tara turuk suba Assam Rifles Battalion sinduna numit tara turuk ni sumna Bharat ki tuan state sing da chatkadaba National Integration Tour ngasi lamthakre. Ngasi Kaithel manbida leiba Assam Rifles tagi lamthakiba team aduna Agra Mathura amadi Jaipur da thunguraba matung tha asigi kunmathoi da Imphal da halakani. Nambol Municipal Council gi leiriba councillor asi miyam gi aifanaba thabak sing paikhalakadra haina miyam na thamluba thajabagi onatenaba thabak kaya tawrakle haina Development and Protection United Voluntary Organization DPUVO Nambol amadi Nambol Apunba Nupilub NANL na ninda tawrakle. Tarahom doirak suba Manipur State League ngasi hogdokre ngasi hogdokpagi match ta Yarkhok United Football Club amadi Sagolban United ani sanaki.